Akaswani Imphal Ningthoukhongjam Suni na pau pazari. Haukiba numit kharani asida nong leptana chubadagi rajyasigi mafam kayada ichawi awaba mayoknare. Lambi sorok ising tumjinbadagi gari chathok chachinda chawnu khudong chadaba thokle. Rajyasigi maruba turel singi imai warning level gi thakta chele. Nambol turel amasung Nambol turel warning level gi mathakta chele. National Highway 202 Okram amasung Kamdong Jilla ga Imphal ga phaunaba lambi gi TM Kasom da chawna chingning khaibadagi lambi phaunaba yadre. Haukiba numit kharani asida nong leptana chubadagi ngasi ayu chingning khaibagi thokdok asi thokhibani. NHIDCL na lambi asi sengdopagi thabak chathari. Maragasida India Meteorological Imphal Center gi pauna hairi Senapati Ukrul Kamjong Tengnopal amadi Sandel Jilla singda ngasi yamna kanba changda nong churaba yai haina orange alert lauthokre. Atopa jilla singi atai mafam singdana paraptagi maya eurap sang yongna nong churaba yai pawasina makha tana hai langliba numit nini asida rajyasigi mafam kayad akhak arag yauna akanba nong churaba yai. Thasi kuni thoi digi sana gadawriba anauba GST gi chana kanglon asina lebak asigi micham miyam da chawna kanaba fanghalagani masina lam kayada han lawramba tax ki sang singthan ngai oina hanthale next generation GST gi reform asi ahan oina pradhan mantri na chayi sigi ningtam numit palanda red fort to wangang da lauthokki seltu mantri Nirmala Sitaraman na yang kai taruk suba GST gi council gi mifam gi warep sing thasi gi ahum da lauthokki warep sing adu gi manungda haksel gi oiba insurance premium sing da cha da trani pan gi sang lawramba adu tax free oiragani miyam insurance ki paisa sing makoi makoi gi premium gi matungina thizaragani thorang asina thabak gi potharaba miyoi sing ahal oirba sing amasung haksel gi insurance sing da kahen wang premium thiramba sing adu kanaba fanghalagani. Pradhan Mantri Narendra Modi na hairi sarkar asina awang nongpok lamdam gi lambi thong gi phibam phagadanduna mafam asigi miyam da chakut thorang gi lambi da mai paknaba lambi yatli. Sri Modi na Assam da Darang Medical College and Hospital ZNM School amasung BSc Nursing College urep yung tamba amasung sangabagi thoram da hai Baradasi Malim gi lebak singi manung da khongjel yangna chakut pagi lambi da sangsilagi belebak amo oiri Assam asisu lebak asigi oina khongjel yangna chakut pagi lambi da sangsilagli ba rajya mo oire rajya asi matam amadadi chakut pagi lambi da tunghanba mafam amo oiramki Pradhan Mantri na kilometer ohum sangba narengi Kuruwa thong sabagi urep yung tamkre tungda Sri Modi na darangi exhibition chattuna yengkre. Pradhan Mantri Narendra Modi ne Hindi Divas numina lakpada ye proposal pirakle social media da thagalak pawarol amada Sri Modi na hai Hindi asi ekhoi gi lol khakta natana masina ekhoi gi horokpham amasung sana rol busu masak takli lol asibu tungi mirol sing ne hena chakot pa lona mo ehanaba wasak lominarasi Mapal Thoram Mantri Dr. A.J. Shankar nasu numit asigi mari lenana ye proposal pirakle Maki pausel da Dr. J. Shankar na hai lebak asigi kala sanskriti amadi nat sanabi na chingbabu malem da miyam na sakhang narakpada Hindi lon asina achawa thawdang lawri lol asibu sakot hana buhana bada thawdang lawri punam bujo mangna thagat pa fongdorakle Kendra ki information amasung broadcasting mantri Dr. L. Murugan na hai Kendra Sarkar na Punjab ki hausik mayok nariba ising isaw asida angam mamateng pinaba khonari Kendra Sarkar na rajya sigi miyam gi damak lepli mahak numit ini ki kongchatanga si Punjab ta thongkre Mangna mafam adugi isaw mayok nariba mafam singda satun yang senkre Nagali gi Hornbill Festival asi Silver Banyan mana pido na ikay kum nabu utkre mana asi Sanskriti masung jago isya gi lamda phangmani ngarang nai Delhi da Kendra gi Culture masung Tourism Mantri Gajendra Singh Shekhawat mana asi nai Delhi da leba Nagaland House ki Joint Residence Commissioner Saron Longchari da kusinaki Pauloi jare